ꯊꯥꯏꯅ ꯈꯨꯜ ꯑꯃꯗ ꯆꯥꯎꯕ ꯀꯧꯕ ꯌꯥꯝꯅ ꯃꯤꯉꯝꯖꯗꯕ ꯅꯨꯄꯥ ꯅꯨꯄꯤꯅ ꯉꯝꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯕ ꯊꯕꯛ ꯆꯠꯀꯗꯕꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯁꯈꯤꯅ, "ꯅꯨꯄꯥ, ꯅꯪꯕꯨ ꯊꯕꯛ ꯆꯠꯄꯒꯤ ꯊꯣꯔꯛꯂꯕ꯭ꯔꯣ?" "ꯆꯠꯂꯒꯦ ꯇꯧꯕꯅꯤ꯫ ꯀꯩꯗꯧꯔꯦ? ꯆꯥꯛꯀ ꯊꯣꯡꯉꯝꯃꯕꯣ? ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯄꯒ ꯆꯠꯅꯅꯕ ꯍꯥꯟꯅ ꯇꯧꯔꯛꯏꯁꯤꯕꯣ?" "ꯀꯩꯅꯣ ꯅꯨꯄꯤ, ꯑꯩꯅ ꯆꯠꯇꯣꯏꯁꯦ ꯁꯥꯟꯅꯕ ꯀꯣꯏꯕ ꯂꯥꯡꯕ ꯅꯠꯇꯦꯅꯦ, ꯊꯕꯛ ꯁꯨꯕ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯃꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯄꯕꯨ ꯃꯇꯝ ꯆꯥꯅ ꯆꯠꯇꯕ ꯌꯥꯕ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯆꯥꯛ ꯏꯁꯤꯡꯒꯁꯦ ꯈꯔ ꯊꯣꯡꯂꯝꯂꯒ ꯆꯠꯂꯁꯨ ꯐꯩꯗꯅ꯫ ꯀꯅꯥꯅ ꯊꯣꯡꯕꯤꯅꯤꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ꯫ ꯑꯩꯁꯨ ꯊꯦꯡꯅ ꯆꯠꯄ ꯌꯥꯕ ꯅꯨꯃꯤꯠꯁꯤꯡꯗꯗꯤ ꯑꯗꯨꯝ ꯊꯣꯡꯂꯝꯂꯤꯕꯗꯨꯅꯤ꯫ ꯅꯪꯁꯨ ꯅꯇꯣꯝꯇꯒꯤꯕꯨ ꯈꯔ ꯀꯣꯛ ꯊꯣꯡꯕ ꯌꯥꯏꯗꯅ, ꯑꯩꯗ ꯁꯨꯝ ꯉꯥꯏꯔꯒ ꯂꯩ꯫ ꯅꯪꯕꯨ ꯂꯧꯔꯝꯗꯥꯏꯗꯗꯤ ꯅꯈꯨꯠꯇ ꯍꯥꯝꯂꯒ ꯄꯤꯖꯅꯤ, ꯁꯅꯥ ꯅꯨꯄꯥꯅ ꯌꯣꯝꯂꯒ ꯊꯝꯅꯤ, ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯗꯥꯏꯅꯦ꯫ ꯅꯪꯕꯨ ꯀꯔꯤ ꯋꯥꯍꯟꯒꯦ? ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯪꯃꯨꯛ ꯅꯨꯡꯉꯥꯏꯕ ꯅꯨꯄꯤꯕꯨ ꯀꯅꯥ ꯂꯩꯒꯦ? ꯍꯥꯍꯥꯌꯨ, ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ꯫ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯅꯪꯗꯧꯅ ꯂꯣꯏꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯖꯥꯠꯂꯣ? ꯅꯪꯁꯨꯅꯤꯅꯦ, ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯖꯥꯠꯂꯥ? ꯅꯕꯨꯛ ꯊꯟꯅꯅꯕ ꯆꯥꯛ ꯆꯔꯥ ꯑꯃꯠꯇ ꯐꯥꯎꯕ ꯊꯣꯡꯗꯨꯅ ꯆꯥꯅꯤꯡꯗꯦꯅꯦ꯫ ꯅꯨꯄꯥ, ꯑꯩꯗꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯆꯥꯛ ꯊꯣꯡꯂꯝꯃꯨ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯅꯪꯅ ꯉꯁꯤ ꯆꯥꯛ ꯍꯦꯛ ꯊꯣꯡꯂꯝꯗ꯭ꯔꯕ ꯑꯩ ꯏꯄꯥꯝꯗ ꯆꯠꯈꯤꯒꯗꯕꯅꯤ ꯌꯦꯡꯉꯨ꯫ ꯑꯩꯗꯤꯅꯦ ꯄꯦꯜꯂꯦ ꯍꯥꯏꯔꯤꯁꯤꯅꯤ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯊꯨꯒꯥꯏꯔꯒ ꯐꯒꯗꯕꯅꯤ꯫ ꯑꯣ, ꯊꯨꯒꯥꯏꯒꯦꯁꯨ ꯀꯣꯟꯅ ꯊꯨꯒꯥꯏꯔꯣ, ꯆꯥꯛꯇꯨꯗ ꯍꯥꯟꯅ ꯑꯝꯇ ꯊꯣꯡꯉꯝꯃꯨ, ꯏꯟꯖꯥꯡꯒꯗꯣ ꯈꯔ ꯍꯥꯎꯍꯜꯂꯨ꯫ ꯉꯔꯥꯡꯁꯨ ꯊꯣꯡꯉꯝꯃꯤꯅꯦꯅ ꯇꯧꯔꯤꯗꯣ ꯑꯃꯨꯛ ꯇꯣꯏꯕ, ꯊꯨꯝ ꯌꯥꯛꯄꯗ ꯆꯥꯕꯒ ꯑꯃꯠꯇ ꯌꯥꯗꯦ꯫ ꯅꯔꯥꯏꯕꯛꯇꯣ ꯐꯔꯕꯅꯤ ꯏꯕꯦꯝꯃ, ꯊꯣꯡꯕꯤꯔꯝꯃꯤꯗꯣ꯫ ꯅꯪꯒꯤ ꯈꯨꯠꯇꯟꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯂꯩꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯅꯄꯥꯝ ꯌꯧꯔꯅꯤ꯫ ꯍꯥꯍꯥꯌꯨ, ꯍꯣ ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯈꯪꯂꯤ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯂꯩꯁꯥꯔꯤꯉꯩꯗ ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯁꯛ ꯑꯁꯤꯗ ꯉꯥꯎꯈꯤꯕ ꯅꯨꯄꯥ ꯃꯌꯥꯝꯗꯣ ꯅꯈꯨꯠꯇ ꯍꯥꯝꯗꯨꯅ ꯄꯤꯖꯒꯦ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕ꯫ ꯑꯗꯨꯅꯅꯦ, ꯅꯪꯒꯤ ꯅꯅꯥꯛꯁꯤꯗ ꯂꯩꯔꯝꯗ꯭ꯔꯕꯗꯤꯅꯦ, ꯑꯩꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯔꯨꯛ ꯆꯥꯝꯃꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯁꯦ꯫ ꯂꯩꯔꯅꯤ ꯁꯣꯏꯗ꯭ꯔꯦ꯫ ꯆꯥꯎꯕꯗꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯒ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯉꯤ꯫ ꯊꯕꯛ ꯃꯐꯝꯗꯅꯤ꯫ ꯆꯥꯎꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯊꯕꯛ ꯁꯨꯔꯤ꯫ ꯆꯥꯎꯕ, ꯉꯁꯤꯗꯤ ꯆꯥꯛꯀ ꯂꯣꯏꯔꯝꯂꯕ꯭ꯔꯣ ꯅꯪꯕꯣ? ꯅꯪꯅ ꯉꯟꯅꯒ ꯑꯩꯈꯣꯏ ꯉꯥꯏꯔꯝꯂꯤꯕꯗꯨꯕꯣ? ꯏꯇꯥꯎ, ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯒ ꯆꯥꯛꯇꯣ ꯉꯟꯇꯥꯅ ꯍꯦꯛ ꯊꯣꯡꯗꯣꯛꯑꯕ, ꯑꯗꯨꯅ ꯉꯟꯅ ꯊꯣꯛꯂꯛꯏꯅꯤ꯫ ꯅꯠꯇ꯭ꯔꯗꯤ ꯉꯔꯥꯡꯗꯧꯅ ꯏꯇꯣꯝꯇ ꯑꯃꯨꯛ ꯂꯥꯛꯄ ꯇꯥꯔꯦꯅꯦ꯫ ꯅꯪꯒꯤ ꯅꯨꯄꯤꯁꯤꯁꯨ ꯑꯉꯛꯄꯅꯤꯍꯦ꯫ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯆꯠꯂꯤꯕꯁꯦ ꯀꯔꯤꯅꯣꯗꯤ ꯈꯪꯗ꯭ꯔꯗꯅ ꯃꯥꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯍꯜꯂꯤꯕꯗꯨꯕꯨ꯫ ꯑꯗꯣ ꯆꯥꯎꯕ, ꯅꯪꯕꯨ ꯐꯅꯦꯛꯀꯗꯤ ꯁꯨꯍꯟꯗ꯭ꯔꯣ? ꯇꯥ ꯁꯥꯖꯧ, ꯐꯅꯦꯛꯀꯨꯝꯕꯗꯤ ꯃꯥꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯀꯥꯟꯗ ꯃꯔꯛ ꯃꯔꯛꯇ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯁꯨꯏ, ꯑꯗꯣ ꯑꯇꯣꯞꯄ ꯃꯇꯝꯗꯗꯤ ꯁꯨꯗꯦꯗ꯫ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯏꯇꯥꯎ ꯅꯪꯁꯤꯁꯨ꯫ ꯑꯗꯨꯕꯨ ꯍꯧꯅꯕ ꯊꯕꯛꯂꯣ? ꯅꯠꯇꯦ, ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯇꯧꯅꯒꯦꯕ? ꯈꯪꯗꯦꯗ, ꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯃꯇꯪ ꯍꯦꯛ ꯌꯥꯗ꯭ꯔꯦꯗꯅ ꯃꯄꯥꯝ ꯆꯠꯂꯅꯤ, ꯁꯤ ꯈꯛꯇꯅꯤ ꯃꯥꯅ ꯍꯥꯏꯗꯣꯏꯁꯤ꯫ ꯆꯠꯍꯟꯈ꯭ꯔꯣꯅꯦ ꯏꯕꯣ, ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨꯕꯨ ꯅꯅꯥꯛꯇ ꯂꯩ ꯍꯥꯏꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯊꯥꯛꯄ ꯋꯥꯅꯅꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇꯅꯦ, ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯎ꯫ ꯈꯪꯗꯦꯗ ꯇꯥꯗ, ꯑꯩꯁꯨ ꯅꯨꯡꯁꯤꯔꯨꯕ ꯍꯥꯏꯕꯗꯣ ꯀꯧꯕꯅꯤꯅ ꯃꯥꯅ ꯀꯩꯅꯣꯝꯇꯪ ꯍꯥꯏꯔꯛꯄꯁꯦ ꯌꯥꯗꯕ ꯍꯦꯛꯇ ꯉꯝꯗꯕ꯫ ꯅꯪꯈꯛ ꯅꯠꯇꯦꯅꯦ ꯅꯨꯄꯤ ꯅꯨꯡꯁꯤꯅꯔꯒ ꯂꯧꯔꯤꯕꯁꯦ, ꯃꯤ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯁꯥꯖꯠꯇꯨꯗꯤ ꯃꯤꯅ ꯈꯥꯡꯕ ꯉꯝꯕ ꯁꯥꯖꯠ ꯅꯠꯇꯦꯅꯦ꯫ ꯅꯪꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤꯗ, ꯑꯩꯈꯣꯏ ꯅꯨꯄꯤꯗꯨꯗꯤꯅꯦ, ꯑꯩꯅ ꯊꯕꯛ ꯆꯠꯄꯁꯦ ꯅꯪꯅꯅꯕ ꯏꯔꯨꯖꯗꯅ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯜꯂꯤꯕꯅꯤ꯫ ꯑꯩꯅ ꯍꯟꯈꯤꯕꯗ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯗꯅ ꯏꯔꯨ ꯃꯥꯏꯊꯖꯅꯅꯕ ꯍꯥꯏꯗꯅ ꯊꯅꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤꯕꯨ ꯇꯧꯕ꯭ꯔꯣ? ꯀꯗꯥꯏꯗꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤꯗꯤ, ꯑꯩꯅ ꯊꯕꯛ ꯆꯠꯄ ꯅꯪꯅꯅꯕꯅ ꯃꯥꯅ ꯆꯥꯅꯅꯕ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯉꯝꯒꯅꯤ, ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯒꯅꯤ꯫ ꯀꯣꯟ ꯐꯦꯡꯕ, ꯋꯥꯏ ꯁꯤꯠꯄ ꯑꯌꯥꯝꯕ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯤ ꯄꯣꯠꯅꯤꯗ꯫ ꯁꯥꯖꯧꯅ, ꯆꯥꯎꯕ, ꯅꯨꯄꯥ ꯊꯣꯛꯎꯀꯣ, ꯅꯨꯄꯥ ꯊꯣꯛꯅ ꯍꯤꯡꯒꯗꯕꯅꯤ꯫ ꯅꯨꯄꯥ ꯊꯣꯛꯅ ꯍꯤꯡꯗ꯭ꯔꯕꯗꯤ ꯄꯨꯟꯁꯤꯗꯣ ꯌꯥꯝ ꯋꯥꯅꯤ꯫ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥ ꯊꯣꯛꯅ ꯍꯤꯡꯒꯗꯕꯅꯤ꯫ ꯑꯗꯨꯅꯤ, ꯑꯩꯒ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯀꯥꯏꯅꯈ꯭ꯔꯗꯕꯅꯤ, ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯅꯨꯡꯉꯥꯏꯅꯕꯨ ꯂꯩꯔꯅꯤ꯫ ꯑꯗꯨꯅꯤꯅꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯕ ꯉꯁꯤꯁꯨ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯂꯒ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯂꯤ꯫ ꯁꯈꯤꯅ, ꯅꯨꯄꯥ, ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ? ꯌꯣꯡꯆꯥꯛ ꯈꯔ ꯂꯩꯔꯤꯕꯁꯦ ꯍꯦꯛꯇ ꯏꯔꯣꯜꯁꯜꯂꯗꯕꯅꯤ꯫ ꯆꯥꯅꯤꯡꯈꯤꯗ꯭ꯔꯦꯗ꯫
ꯉꯥꯒꯨꯝꯕ ꯑꯃ ꯊꯣꯡꯂꯒ ꯌꯣꯡꯆꯥꯛꯇꯣ ꯁꯤꯡꯖꯨ ꯁꯨꯔꯗꯤ ꯐꯒꯗꯕꯅꯤ ꯆꯥꯛꯀꯥꯁꯦ ꯈꯔ ꯆꯪꯒꯗꯕꯅꯦꯕ ꯀꯗꯥꯏꯗꯒꯤ ꯉꯥꯅꯣ ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡ ꯑꯗꯣ ꯁꯅꯥ ꯁꯥꯔꯤꯅꯤ ꯍꯥꯏꯗꯅ ꯂꯣꯏꯅ ꯄꯨꯔ ꯆꯠꯈ꯭ꯔꯤꯗꯨꯕꯣ ꯃꯈꯣꯏ ꯃꯄꯥ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯩꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯗꯤ ꯅꯪꯅ ꯉꯥꯒꯗꯣ ꯄꯤꯖꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯅꯨꯄꯤ ꯑꯩ ꯊꯕꯛꯁꯦ ꯋꯥꯅ ꯍꯜꯂꯛꯂꯒ ꯆꯥꯛꯁꯦ ꯊꯣꯡꯂꯤꯕꯅꯤ ꯃꯁꯤꯗ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯅꯨ ꯆꯥꯅꯤꯡꯉꯒꯅꯅꯦ ꯅꯪ ꯂꯩꯔꯒ ꯊꯣꯡꯉꯒ ꯆꯥꯎ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯕꯗꯤ ꯑꯗꯨ ꯃꯌꯥꯝ ꯑꯗꯨ ꯇꯧꯕ ꯇꯥꯕ ꯑꯗꯨꯗꯕꯨ ꯇꯧꯒꯦꯅ ꯅꯪꯒꯤ ꯅꯨꯄꯤ ꯊꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯀꯅꯥ ꯅꯨꯄꯥ ꯁꯨꯃꯥꯏꯅ ꯇꯧꯅꯒꯦ ꯍꯥ ꯃꯤ ꯀꯅꯥꯝꯇ ꯇꯧꯅꯗꯦ ꯅꯨꯄꯤ ꯅꯪ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯌꯥꯝꯅ ꯍꯦꯟꯃꯜꯂꯕꯅꯤ ꯑꯩꯅꯁꯨ ꯉꯥꯡꯗꯕꯁꯤꯗ ꯌꯥꯏ ꯌꯥꯏ ꯍꯥꯏꯗꯅ ꯌꯥꯝ ꯍꯦꯟꯖꯜꯂꯤ ꯅꯪ ꯇꯥꯅꯤꯡꯗꯦ ꯅꯨꯄꯥ ꯃꯤ ꯂꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯅꯨꯡꯉꯥꯏꯅ ꯊꯝꯅꯔꯤꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯀꯩ ꯈꯪꯉꯗꯅ ꯀꯔꯤ ꯈꯪꯗꯅꯤ ꯍꯥ ꯑꯩꯕꯨ ꯑꯉꯥꯎꯕꯔꯣ ꯁꯣꯅꯣ ꯆꯨꯕ ꯀꯣꯛ ꯌꯧꯗꯕ ꯅꯨꯄꯥꯔꯣ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯍꯣ ꯇꯥꯅꯤꯡꯗ꯭ꯔꯗꯤ ꯌꯥꯔꯦ ꯆꯥꯛꯇꯣ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯨ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯂꯥꯝꯃꯝꯃꯅꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯆꯥꯛ ꯇꯞꯇꯥꯏ ꯆꯥꯕ ꯂꯣꯏꯕꯒ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯒ ꯑꯃꯨꯛ ꯍꯜꯂꯛꯑꯕꯅꯤꯅ ꯅꯣꯡꯃꯁꯨ ꯁꯈꯤ ꯃꯄꯨꯔꯣꯏꯕꯗ ꯁꯅꯥ ꯁꯥꯎ ꯍꯥꯏꯗꯨꯅ ꯀꯟꯅ ꯉꯪꯂꯤ ꯑꯁ ꯅꯨꯄꯤ ꯑꯩ ꯊꯕꯛꯅꯒ ꯃꯔꯣꯜ ꯑꯃ ꯋꯥꯅ ꯍꯜꯂꯛꯄ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯏꯁꯧ ꯂꯥꯡꯕꯅꯤ ꯇꯧꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯂꯥꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯀꯌꯥꯝꯗꯤ ꯀꯨꯏꯔꯒꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯅꯥ ꯑꯝꯇ ꯁꯥꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯤꯁꯦ ꯁꯨꯛꯁꯥꯗꯤ ꯁꯥꯗꯦꯕ ꯀꯥꯏꯗꯒꯤ ꯁꯥꯗꯕꯅꯣ ꯍꯥ ꯍꯟꯗꯛꯀꯤ ꯁꯥꯔꯤꯕ ꯃꯌꯥꯝꯁꯦ ꯀꯌꯥꯝꯗꯤ ꯌꯥꯝꯃꯒꯦ ꯉꯁꯤ 5-6ꯅꯤ ꯃꯃꯥꯡꯗꯁꯨ ꯅꯠꯇ꯭ꯔꯣ ꯇꯥ ꯇꯣꯃꯥꯜꯗꯒꯤ ꯁꯦꯜ ꯄꯨꯗꯨꯅ ꯁꯥꯔꯤꯕꯗꯣ ꯑꯗꯨ ꯐꯥꯎꯕ ꯁꯤꯡꯗ꯭ꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯅꯧꯕ ꯁꯥꯎ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯣ ꯑꯗꯨꯗꯤꯅꯦ ꯈꯨꯗꯣꯞ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤꯅ ꯅꯥꯗ ꯌꯥꯅꯅꯕ ꯁꯅꯥ ꯑꯃ ꯁꯥꯎ ꯍꯥꯏꯕ ꯁꯦꯜꯒꯤ ꯋꯥꯒ ꯄꯜꯂꯛꯀꯅꯨ ꯄꯨꯒꯦꯔꯥ ꯂꯥꯛꯀꯦꯔꯥ ꯑꯩ ꯈꯪꯗꯦ ꯅꯪꯒꯤ ꯍꯧꯖꯤꯛ ꯌꯥꯜꯂꯤꯗꯨꯅ ꯀꯩꯗꯧꯔꯕ ꯍꯣ ꯀꯨꯏꯃꯜꯂꯦ ꯄꯥꯝꯗ꯭ꯔꯦ ꯑꯇꯣꯞꯄ ꯃꯑꯣꯡ ꯑꯃꯃꯨꯛ ꯄꯥꯝꯃꯤ ꯅꯄꯥꯝꯗ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯝ ꯁꯤꯔꯛꯇꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯇꯅ ꯅꯪꯅ ꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯄꯦꯟꯕ ナꯏꯗ꯭ꯔꯤꯁꯤꯕꯣ ꯍꯣ ꯏꯄꯥꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯕꯗꯤꯅꯦ ꯅꯪꯒꯨꯝꯕ ꯅꯨꯄꯥ ꯑꯃꯗ ꯑꯩꯁꯦ ꯌꯨꯝ ꯄꯥꯜꯂꯝꯈꯤꯗ꯭ꯔꯣ ꯌꯨꯝꯒ ꯄꯥꯟꯗꯅ ꯑꯩꯁꯦ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯔꯝꯃꯅꯤ ꯏꯄꯥꯝꯗ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ ꯅꯪꯉꯣꯟꯗ ꯂꯩꯔꯛꯂꯤꯕꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯅꯅꯦ ꯀꯗꯥꯏꯗ ꯆꯪꯗꯨꯅ ꯅꯪꯒ ꯍꯦꯛ ꯊꯦꯡꯅꯔꯨꯕꯅꯣ ꯈꯪꯗꯦ ꯅꯪꯒ ꯊꯦꯡꯅꯕꯗ ꯑꯩꯁꯦ ꯋꯥꯔꯕ ꯇꯥꯅꯤꯡꯗꯦ ꯅꯨꯄꯥ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯂꯩꯕꯗꯒꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯒꯦ ꯈꯟꯕ ꯄꯨꯟꯁꯤꯁꯦ ꯍꯤꯡꯕ ꯐꯪꯗ꯭ꯔꯕꯅꯤ ꯆꯨꯗꯠꯅꯕ ꯅꯪꯉꯣꯟꯗ ꯂꯩꯔꯨꯗꯅ ꯏꯕꯦꯝꯃ ꯅꯪꯗꯤꯅꯦ ꯁꯅꯥꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯁꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯄꯦꯟꯕ ꯅꯥꯏꯗꯦꯅ ꯄꯨꯟꯁꯤꯗꯣ ꯑꯃ ꯑꯃꯨꯛ ꯀꯅꯥꯅ ꯈꯪꯕ ꯉꯝꯗꯣꯏꯅꯣ ꯂꯥꯏꯔꯒꯦꯔꯥ ꯆꯨꯗꯠꯅꯒꯦꯔꯥ ꯑꯩꯅ ꯅꯣꯡꯃꯗ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯍꯟꯒꯦ ꯑꯣ ꯋꯥꯠꯍꯟꯗꯕꯒꯤꯔꯣ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯎꯅꯔꯤꯕꯁꯦ ꯑꯣ ꯁꯤꯗꯤꯅꯦ ꯅꯪꯅ ꯑꯍꯦꯟꯕ ꯄꯥꯝꯃꯟꯕꯒꯤ ꯈꯪꯉꯕ ꯅꯪꯒꯨꯝꯕ ꯅꯨꯄꯤꯁꯤꯕꯨ ꯃꯥꯂꯦꯝꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯈꯤꯗ꯭ꯔꯣ ꯌꯥꯔꯦ ꯅꯨꯄꯥ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯁꯦꯜꯗꯣ ꯀꯅꯥꯗꯒꯤꯅꯣ ꯈꯔ ꯄꯨꯔꯨꯔꯣ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯁꯅꯥ ꯑꯃ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯒꯗꯕꯅꯤ ꯅꯨꯄꯤ ꯑꯩꯅ ꯉꯥꯡꯂꯤꯁꯤ ꯅꯪ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ ꯅꯪꯒꯤ ꯈꯨꯗꯣꯞ ꯁꯥꯕꯗ ꯑꯩꯅ ꯄꯨꯈꯤꯕ ꯁꯦꯜ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯡꯕ ꯅꯠꯇ꯭ꯔꯤ ꯍꯟꯗꯛ ꯁꯦꯜ ꯐꯪꯕꯁꯤꯗ ꯁꯤꯡꯒꯦ ꯍꯥꯏꯅ ꯍꯥꯏꯅꯔꯒ ꯊꯅꯝꯂꯤꯕꯅꯤ ꯁꯦꯜꯒ ꯐꯪꯂꯒ ꯁꯤꯡꯕꯒ ꯑꯝꯇ ꯌꯥꯔꯣꯏ ꯑꯩꯒꯤ ꯁꯅꯥ ꯁꯥꯅꯤ ꯑꯗꯨꯒ ꯑꯇꯣꯟꯕ ꯁꯦꯜ ꯑꯗꯨꯅ ꯅꯪꯅ ꯊꯣꯛꯄ ꯁꯤꯡꯈꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯥꯎꯕ ꯑꯗꯨ ꯁꯈꯤꯒꯤ ꯁꯔꯩꯗ ꯈꯥꯡꯕ ꯉꯝꯂꯝꯗꯦ ꯃꯥꯒꯤ ꯃꯇꯥꯎꯁꯤꯡꯅ ꯏꯇꯠ ꯇꯠꯇꯅ ꯏꯟꯁꯤꯜꯂꯛꯄꯗꯒꯤ ꯃꯥꯁꯨ ꯐꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯣꯏꯕꯤ ꯀꯧꯕꯤ ꯑꯃ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯆꯥꯎꯕꯤꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯇꯣꯝꯕꯤ ꯑꯗꯨ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤ ꯅꯤꯡꯊꯤꯅ ꯈꯪꯕꯤ ꯌꯥꯝꯅ ꯐꯕ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯃꯤꯅ ꯍꯦꯟꯖꯤꯟꯕꯗꯤ ꯌꯥꯔꯝꯗꯦ ꯁꯈꯤꯅ ꯅꯨꯄꯥ ꯀꯩꯅꯣ ꯊꯕꯛꯄꯨ ꯑꯁꯨꯛ ꯊꯦꯡꯅ ꯍꯜꯂꯛꯂꯤꯁꯤꯕꯣ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯦ ꯀꯅꯥꯅ ꯇꯧꯅꯤꯅ ꯈꯜꯂꯤꯕꯅꯣ ꯁꯈꯤꯅ ꯉꯥꯡꯂꯤꯕꯗꯨ ꯆꯥꯎꯕꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯂꯝꯗꯦ ꯁꯈꯤ ꯃꯄꯨꯔꯣꯏꯕꯅ ꯃꯍꯥꯛꯅ ꯍꯪꯂꯤꯕ ꯑꯗꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯎꯔꯦ ꯆꯥꯎꯕꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯑꯦ ꯀꯅꯥꯅꯣ ꯃꯥꯗꯤ ꯍꯥ ꯅꯨꯄꯥ ꯃꯥꯁꯦ ꯀꯅꯥꯅꯣꯕ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯁꯨꯅꯅꯕ ꯄꯨꯔꯛꯏꯔꯣ ꯑꯩꯉꯣꯟꯗꯁꯨ ꯀꯩꯁꯨ ꯍꯪꯂꯝꯗꯅ ꯅꯨꯄꯥ ꯃꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯅꯨꯄꯤ ꯅꯅꯥꯎ ꯅꯨꯄꯤꯅꯤ ꯀꯔꯤ ꯍꯥꯏꯕ ꯏꯅꯥꯎꯅꯨꯄꯤꯅꯤ ꯀꯥꯏꯅ ꯀꯅꯥꯒꯤ ꯏꯅꯥꯎꯄꯤ ꯍꯥ ꯅꯨꯄꯥ ꯅꯪꯒꯤꯁꯤꯕꯨ ꯌꯨꯝꯁꯤꯗ ꯑꯩ ꯑꯃ ꯂꯩꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯨꯔꯛꯂꯤꯕ ꯀꯥꯏꯗꯨꯔꯕ ꯍꯥ ꯅꯨꯄꯤ ꯉꯁꯤꯗꯒꯤꯗꯤꯅꯦ ꯅꯆꯤꯟ ꯅꯅꯥꯎ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯧꯀꯣ ꯀꯅꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯍꯥ ꯀꯗꯥꯏꯗꯒꯤ ꯏꯅꯥꯎꯅꯨꯄꯤꯅꯣꯕ ꯃꯁꯝꯒꯥꯁꯦ ꯂꯣꯏꯅ ꯍꯦꯛ ꯐꯣꯏꯗꯠꯀꯦ ꯈꯪꯅꯤ ꯍꯩ ꯁꯈꯤ ꯃꯗꯨ ꯇꯧ ꯈꯨꯠ ꯌꯥꯎꯒꯅꯨꯀꯣ ꯀꯩꯅꯣ ꯏꯆꯦ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯑꯗꯨꯝ ꯉꯥꯡꯂꯒ ꯂꯣꯏꯔꯦ ꯈꯨꯠ ꯁꯥꯒꯗꯤ ꯌꯥꯎꯒꯦ ꯈꯟꯕꯤꯔꯛꯀꯅꯨ
ꯍꯦ ꯀꯅꯥꯒꯤ ꯏꯆꯦꯅꯣ ꯍꯥ ꯀꯗꯥꯏꯗꯒꯤ ꯏꯆꯦꯅꯣꯕ ꯅꯁꯝꯒꯗꯣ ꯂꯣꯏꯅ ꯐꯣꯏꯗꯠꯂꯨꯔꯣ ꯅꯪ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯏꯆꯦꯅ ꯑꯩꯒꯤ ꯁꯝ ꯐꯣꯏꯗꯣꯏꯁꯤꯕꯣ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯒꯤ ꯈꯪꯉꯕ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯏꯕꯦꯝꯃ ꯇꯧꯉꯝꯕꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯑꯝꯇ ꯂꯩꯖꯗ꯭ꯔꯕ꯭ꯔꯣ ꯏꯆꯦ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯏꯆꯦꯗꯒꯤ ꯃꯨꯟꯕ ꯅꯠꯇꯦ ꯏꯆꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯍꯧꯅ ꯂꯣꯟꯆꯠ ꯑꯃꯠꯇ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯅꯪꯕꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯑꯣꯏꯅ ꯂꯧꯔꯤꯕ ꯈꯪꯉꯕ ꯀꯔꯤ ꯍꯥꯏꯕ ꯑꯩꯕꯨ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕꯤ ꯅꯨꯄꯤ ꯍꯥꯏꯕ ꯅꯪ ꯅꯁꯝꯗꯨ ꯐꯣꯏꯒꯦꯗꯍꯦ ꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤ ꯇꯣꯝꯕꯤꯗ ꯆꯣꯡꯁꯤꯟꯗꯨꯅ ꯃꯁꯝ ꯐꯣꯏꯔꯝꯃꯤ ꯇꯣꯝꯕꯤꯁꯨ ꯁꯈꯤꯗ ꯑꯗꯨꯃꯛ ꯃꯈꯨꯠ ꯍꯜꯂꯛꯂꯝꯃꯤ ꯑꯌꯣ ꯃꯈꯨꯠꯀ ꯍꯜꯂꯛꯇꯅ ꯍꯦ ꯅꯨꯄꯥ ꯉꯁꯤꯗ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯃꯥꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯩꯉꯣꯟꯗ ꯁꯝ ꯐꯣꯏꯔꯒ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯉꯒ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤ ꯑꯩꯅ ꯉꯁꯥꯏꯅ ꯈꯨꯠ ꯌꯥꯎꯅꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯈꯠꯅꯔꯤꯗꯤ ꯐꯨꯅꯔꯤꯗꯤ ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯗ ꯈꯨꯠ ꯊꯥꯅꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ ꯅꯪꯅ ꯁꯨꯝ ꯐꯨꯒꯦ ꯃꯤꯅ ꯁꯨꯝ ꯌꯦꯡꯉꯒ ꯂꯩꯌꯣ ꯍꯥꯏꯗꯤ ꯀꯅꯥꯅ ꯌꯥꯗꯣꯏꯅꯣ ꯅꯨꯄꯥ ꯅꯪ ꯈꯪꯉꯤ ꯌꯥꯔꯦ ꯑꯩꯅ ꯅꯪ ꯈꯪꯉꯦ ꯍꯥꯏꯔꯤꯁꯤꯅꯤ ꯁꯤꯗꯒꯤꯗꯤꯅꯦ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ ꯍꯦ ꯅꯨꯄꯤ ꯅꯪꯁꯨ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ ꯅꯪ ꯇꯣꯝꯕꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯍꯣꯏꯗꯥ ꯆꯥꯎꯕ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯇꯣꯝꯕꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯈꯤ ꯍꯧꯒꯠꯂꯛꯂꯝꯃꯤ ꯁꯈꯤꯅ ꯍꯦ ꯃꯤꯅꯥꯏ ꯅꯨꯄꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯃꯨꯡ ꯄꯨꯝꯕꯁꯤ ꯁꯦꯡꯕ ꯂꯣꯏꯁꯤꯜꯂꯒ ꯑꯩꯒꯤ ꯀꯥꯗ ꯀꯥꯟꯊꯣꯛꯇꯨꯅ ꯊꯅꯝꯂꯤꯕꯗꯤ ꯍꯥ ꯑꯦ ꯑꯩꯁꯤꯕꯨ ꯅꯈꯣꯏꯅ ꯄꯥꯝꯗꯒꯤ ꯅꯃꯥ ꯅꯄꯥꯅ ꯄꯤꯔꯛꯄ ꯃꯤꯅꯥꯏ ꯑꯣꯏꯅ ꯎꯔꯨꯔꯕꯣ ꯏꯆꯦꯕꯦꯝꯃ ꯀꯔꯤ ꯅꯪꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯄꯟꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯍꯥ ꯄꯜꯂꯦ ꯏꯆꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯩꯁꯤꯕꯨ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏꯅꯦꯅ ꯅꯣꯏꯒꯤ ꯅꯃꯥ ꯅꯄꯥꯗꯨꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕ꯭ꯔꯣ ꯃꯤꯒꯤ ꯃꯊꯨ ꯂꯩꯕ ꯅꯨꯄꯥꯗ ꯅꯋꯥ ꯅꯥꯏꯔꯛꯂꯕꯗꯤ ꯃꯤꯅꯥꯏ ꯑꯣꯏꯖꯒꯦꯅ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯏꯕꯦꯝꯃ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗꯦꯅꯦ ꯅꯨꯄꯥꯕꯨ ꯑꯃꯠꯇ ꯍꯦꯛ ꯐꯪꯗ꯭ꯔꯕꯁꯦ ꯃꯉꯥꯏ ꯅꯪꯅ ꯇꯧꯔꯤꯕ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯇꯣꯝꯕꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯣꯏꯅꯤꯡꯉꯒ ꯑꯣꯏꯅꯤ ꯑꯣꯏꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯅꯪꯕꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯅꯨꯄꯥꯁꯤꯅ ꯑꯩꯁꯦ ꯂꯧꯔꯤꯕꯅꯤ ꯈꯪꯉꯕ ꯏꯕꯦꯝꯃ ꯍꯥꯍꯥꯌꯣ ꯑꯄꯪꯕ ꯏꯋꯥ ꯑꯁꯤꯗ ꯅꯪꯅ ꯏꯔꯥꯡꯒꯤ ꯂꯥꯡ ꯊꯥꯛꯇꯨꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯐꯥꯕꯤꯔꯒ ꯅꯪꯅ ꯑꯃꯨꯛ ꯅꯨꯄꯥꯗ ꯃꯔꯥꯜꯒꯁꯨ ꯊꯪꯖꯤꯜꯂꯤꯕꯅꯤꯅꯦ ꯍꯣ ꯏꯆꯦꯒꯤ ꯅꯋꯣꯡꯗꯨꯅꯅꯦ ꯅꯪꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯄꯨꯁꯤꯜꯂꯛꯂꯒ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯤꯅꯤꯅꯦ ꯍꯦ ꯅꯨꯄꯤ ꯅꯪ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯅꯀꯣꯛꯇꯨꯗ ꯏꯁꯤꯡꯁꯦ ꯍꯩꯖꯤꯟꯒꯦ ꯏꯃꯥ ꯏꯁ ꯑꯩꯉꯣꯟꯗꯒ ꯏꯁꯤꯡ ꯑꯌꯤꯡꯕꯁꯤꯅ ꯍꯩꯖꯤꯜꯂꯗꯅꯒ ꯇꯧꯋꯤꯅꯦ ꯑꯗꯨꯗꯤ ꯅꯪꯁꯦ ꯏꯁꯤꯡ ꯄꯨꯟꯅꯁꯤꯅ ꯅꯌꯥꯡꯂꯦꯟꯗꯨꯗ ꯊꯣꯡꯒꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯌꯣ ꯑꯣꯏ ꯃꯥ ꯁꯣꯔ ꯊꯤꯡꯉꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯨ ꯍꯤꯡꯉꯤꯕꯣ ꯑꯩꯕꯨ ꯁꯤꯔꯕꯣ ꯑꯌꯣ ꯅꯨꯄꯥ ꯍꯣ ꯅꯨꯄꯥ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯧꯔꯛꯈꯣꯗꯅ ꯑꯩꯉꯣꯟꯗ ꯍꯩ ꯍꯤꯡꯆꯥꯕꯤ ꯀꯣꯆꯥꯕꯤ ꯁꯛꯊꯤꯕꯤ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯅꯪꯅꯁꯨ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥ ꯑꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯉꯣꯟꯗꯗꯤ ꯍꯧꯔꯛꯀꯅꯨ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯍꯧꯔꯕꯗꯤꯅꯦ ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯅꯦ ꯍꯥ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯕ ꯈꯪꯉꯤꯅ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯣꯕ ꯅꯌꯥꯡꯂꯦꯟ ꯑꯗꯨꯗ ꯂꯤꯠꯆꯩꯅ ꯀꯟꯊꯍꯟꯒꯦꯅ ꯍꯥꯍꯥ ꯑꯌꯣ ꯑꯩꯒꯤ ꯅꯨꯄꯥ ꯀꯥꯏꯅ ꯀꯩꯗꯧꯖꯗꯧꯔꯤꯕ ꯍꯧꯖꯤꯛꯇꯤꯅꯦ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯑꯣꯏꯔꯦ ꯑꯩꯒꯤ ꯈꯪꯉꯦꯗꯅ ꯏꯕꯦꯝꯃ ꯑꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯐꯈ꯭ꯔꯕ ꯏꯄꯨꯔꯣꯏꯕꯗꯣ ꯅꯪꯅ ꯄꯣꯁꯦꯟ ꯖꯥꯗꯨ ꯇꯧꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕ ꯅꯠꯇ꯭ꯔꯣ ꯏꯆꯦꯅ ꯅꯄꯥꯝꯗ ꯇꯣꯏꯅ ꯇꯣꯏꯅ ꯆꯠꯂꯤꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯈꯔ ꯇꯧꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯒ ꯅꯣꯡꯃꯗ ꯈꯟꯖꯗꯦꯗ ꯈꯟꯖꯗꯕꯗꯨꯅ ꯑꯣꯏꯇꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕꯤ ꯇꯥꯃꯨꯒꯤꯗ ꯅꯣꯡꯃꯗ ꯀꯥꯡꯗꯅ ꯆꯠꯂꯤꯕꯗꯣ ꯏꯆꯦ ꯑꯇꯩ ꯍꯥꯏꯕꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒꯗꯤ ꯍꯥꯏꯔꯛꯀꯅꯨ ꯇꯥꯃꯨ ꯑꯩꯈꯣꯏ ꯑꯅꯤ ꯇꯤꯟꯅꯕꯒꯤ ꯆꯠꯄꯅꯤ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯇꯧꯖꯗꯦ ꯅꯣꯡꯃꯗ ꯍꯥꯍꯥꯌꯣ ꯈꯪꯉꯦ ꯏꯕꯦꯝꯃ ꯍꯧꯗꯣꯡꯅꯕꯨ ꯉꯥ ꯆꯥꯗꯦ ꯍꯥꯏꯕ꯭ꯔꯣ ꯅꯣꯡꯃꯁꯨ ꯇꯣꯝꯕꯤ ꯑꯃꯗꯤ ꯆꯥꯎꯕ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯁ ꯑꯦꯟꯖꯥꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯅꯨꯄꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯒꯤꯅꯤ ꯍꯥꯏꯗꯅ ꯆꯥꯛꯀ ꯊꯤꯕꯤꯗꯅ ꯄꯤꯖꯕꯁꯦ ꯐꯪꯂꯛꯈꯤꯅꯤ ꯍꯥꯏꯕꯗꯤ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗ꯭ꯔꯕꯅꯤꯍꯦ ꯃꯈꯣꯏ ꯃꯄꯥ ꯆꯥꯛꯁꯦ ꯈꯔꯒ ꯍꯥꯞꯆꯔꯛꯈꯣꯔꯣ ꯌꯥꯔꯅꯤ ꯅꯆꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯝꯖꯔꯣ ꯑꯗꯨꯗꯤ ꯈꯨꯠꯇꯣ ꯁꯣꯝꯗ ꯍꯥꯝꯕꯤꯔꯣ ꯍꯣꯏ ꯑꯗꯣ ꯇꯣꯝꯕꯤ ꯑꯩ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯅꯪꯅꯦ ꯅꯆꯦꯒ ꯈꯠꯅꯗꯅ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯀꯩꯁꯨ ꯊꯦꯡꯉꯛꯑꯣꯏ ꯍꯣꯏ ꯅꯨꯄꯥ ꯑꯗꯣ ꯅꯪ ꯀꯩ ꯅꯨꯃꯤꯠꯇ ꯊꯕꯛ ꯂꯦꯞꯀꯦ ꯍꯥꯏꯅꯣꯕ ꯑꯩꯈꯣꯏ ꯑꯅꯤ ꯏꯄꯥꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤꯗꯅ ꯀꯨꯏꯔꯦ ꯌꯨꯝꯗꯒ ꯆꯠꯇꯕ
ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯆꯠꯁꯤ ꯆꯠꯁꯤ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯇꯤ ꯊꯕꯛꯁꯦ ꯂꯦꯞꯄ ꯄꯥꯛꯅ ꯌꯥꯈꯤꯔꯣꯏ ꯑꯊꯨꯕ ꯈꯔ ꯂꯩꯔꯤ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯆꯠꯅꯅꯕ ꯇꯧꯁꯤꯀꯣ ꯍꯣꯏ ꯑꯗꯣ ꯁꯦꯜ ꯉꯁꯤ ꯐꯪꯂꯛꯀꯗ꯭ꯔꯣ ꯑꯗꯨ ꯐꯪꯂꯗꯤ ꯀꯩꯝꯇ ꯂꯩꯊꯣꯔꯛꯀꯅꯨꯀꯣ ꯍꯥꯟꯅꯒꯤ ꯇꯣꯜꯂꯤꯕ ꯃꯤꯅ ꯊꯧꯕ ꯂꯥꯛꯂꯤꯕ ꯁꯦꯜ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇ ꯁꯤꯡꯊꯣꯛꯈꯤꯁꯦꯕ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯁꯈꯤꯅ ꯂꯣꯟꯅ ꯇꯥꯅꯅꯕ ꯍꯣꯠꯅꯔꯤ ꯁꯈꯤꯅ ꯅꯨꯄꯤ ꯑꯁꯤꯅ ꯁꯨꯝꯈ꯭ꯔꯕꯅꯤ ꯁꯨꯝꯈ꯭ꯔꯕ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯑꯗꯨꯝ ꯍꯦꯛ ꯂꯩꯌꯦꯕ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣꯁꯨ ꯈꯪꯗꯦ ꯁꯦꯜꯒ ꯌꯥꯝꯅ ꯄꯜꯂꯗꯅ ꯐꯛꯂꯥꯡ ꯑꯁꯤꯗ ꯅꯞꯂꯕꯁꯦ ꯁꯤ ꯐꯥꯎꯕ ꯍꯦꯛ ꯁꯨꯛꯇꯥ ꯇꯥꯗꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯑꯃꯨꯛꯇ ꯁꯤꯡꯊꯣꯛꯅꯕ ꯇꯧꯈꯤꯁꯤ ꯑꯩꯅꯁꯨ ꯅꯪꯒꯤ ꯀꯔꯤ ꯀꯔꯤ ꯈꯔꯗꯤ ꯂꯩꯅꯤꯡꯕꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯂꯩꯕꯤꯈꯤꯅꯣ ꯑꯝꯇ ꯀꯣꯟꯅ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯂꯣꯏꯔꯦ ꯍꯧꯖꯤꯛꯀꯤꯗꯤꯅꯦ ꯃꯤꯒꯤ ꯇꯣꯜꯂꯤꯕꯁꯦ ꯍꯥꯟꯅ ꯑꯝꯇ ꯁꯤꯡꯅꯅꯕ ꯇꯧꯈꯤꯁꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯣꯛꯑꯒꯦꯀꯣ ꯆꯥꯎꯕ ꯊꯣꯛꯂꯛꯄꯒꯤ ꯁꯃꯤꯟ ꯐꯪꯕꯗ ꯁꯈꯤꯁꯨ ꯐꯠ ꯆꯦꯟꯊꯣꯔꯛꯏ ꯅꯨꯄꯥ ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣ ꯍꯥ ꯑꯩꯁꯦ ꯀꯅꯥꯅꯣꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯜꯅꯤ ꯀꯩꯗꯧꯔꯒꯦ ꯁꯈꯤ ꯅꯪꯒꯤ ꯅꯨꯄꯤꯅꯦ ꯍꯥꯏꯔꯒ ꯅꯪꯅ ꯅꯣꯡꯃꯗ ꯑꯩꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯍꯪꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯌꯨꯝ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤꯕ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯕꯨ ꯀꯩꯅꯣ ꯅꯪꯒꯤ ꯍꯟꯗꯛꯀꯤ ꯁꯦꯜ ꯀꯔꯤ ꯅꯨꯃꯤꯠꯇ ꯐꯪꯗꯣꯏꯅꯣ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯐꯪꯒꯅꯤ ꯍꯟꯗꯛ ꯐꯪꯉꯛꯄ ꯁꯦꯜꯁꯤꯡ ꯑꯗꯣ ꯅꯅꯥꯎ ꯅꯨꯄꯤꯅ ꯃꯥ ꯁꯤꯖꯤꯟꯅꯔꯒꯦꯅ ꯍꯥꯏꯔꯤ ꯑꯗꯨꯅ ꯃꯥ ꯁꯤꯖꯤꯟꯅꯍꯜꯂꯒꯦꯀꯣ ꯀꯔꯤ ꯃꯥꯅ ꯀꯔꯤꯒꯤ ꯁꯤꯖꯤꯟꯅꯗꯣꯏꯕ ꯍꯥ ꯉꯔꯥꯡꯗ ꯂꯥꯛꯄ ꯃꯥꯅ ꯏꯃꯨꯡ ꯄꯨꯝꯕ ꯑꯁꯦ ꯃꯥꯒꯤ ꯈꯨꯕꯥꯡꯅꯨꯡꯗ ꯊꯝꯅꯅꯕ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯍꯩ ꯑꯩ ꯊꯦꯡꯉꯤ ꯅꯨꯄꯤ ꯍꯜꯂꯛꯑꯒ ꯏꯪꯅ ꯇꯞꯅ ꯉꯥꯡꯅꯔꯁꯤꯀꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯃꯤ ꯂꯣꯏꯅ ꯉꯥꯏꯅꯔꯝꯃꯅꯤ ꯆꯠꯈꯤꯕꯒ ꯌꯥꯔꯣꯏ ꯋꯥ ꯑꯃ ꯂꯩꯈꯥꯏ ꯇꯥꯅ ꯉꯥꯡꯅꯈꯤꯒꯗꯕꯅꯤ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅꯅꯕ ꯂꯩꯔꯤꯕ꯭ꯔꯣ ꯍꯩ ꯅꯪꯕꯨ ꯀꯅꯥꯅ ꯃꯤꯅꯥꯏꯅꯤ ꯍꯥꯏꯒꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯐꯝꯕꯒ ꯆꯥꯕꯒ ꯀꯣꯏꯕꯒ ꯃꯤ ꯋꯥ ꯉꯥꯡꯕꯒ ꯇꯧꯔꯒ ꯂꯩꯔꯕ ꯅꯪꯕꯣ ꯅꯪꯒꯤꯁꯦ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯍꯥꯏꯕꯗꯨꯔꯣ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯜꯂꯗꯅ ꯅꯪꯅ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯉꯤꯅꯣꯕ ꯅꯨꯄꯤ ꯑꯩ ꯊꯦꯡꯉꯤ ꯍꯜꯂꯛꯑꯒ ꯅꯤꯡꯊꯤꯅ ꯉꯥꯡꯅꯔꯁꯤꯀꯣ ꯑꯩ ꯆꯠꯂꯦ ꯃꯍꯥꯠ ꯇꯧꯉꯝꯕꯤꯁꯤꯅ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯄꯨꯡꯁꯨꯝ ꯁꯨꯝꯖꯤꯟꯕꯅꯦꯕ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯔꯤꯁꯤꯅꯤ ꯃꯁꯤꯗ ꯁꯤꯈ꯭ꯔꯒ ꯑꯩꯁꯦ ꯋꯥꯍꯩ ꯑꯃ ꯁꯪꯒꯗꯕꯅꯤ ꯇꯣꯝꯕꯤ ꯉꯁꯤꯗꯤ ꯁꯥꯎꯅꯤꯡꯂꯗꯨꯅ ꯆꯥꯛ ꯊꯣꯡꯂꯣꯏ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯈꯤꯁꯨ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯒ ꯍꯜꯂꯛꯄꯗ ꯇꯣꯝꯕꯤꯅ ꯆꯥꯛ ꯊꯣꯡꯂꯝꯅꯕ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯑꯦ ꯀꯩꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯑꯃꯇ ꯊꯣꯡꯗ꯭ꯔꯤꯁꯤꯅ ꯀꯅꯥꯅ ꯊꯣꯡꯅꯤꯅ ꯉꯥꯏꯔꯤꯕꯅꯣ ꯍꯩ ꯇꯣꯝꯕꯤ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯅꯪ ꯀꯩꯅꯣ ꯏꯆꯦ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯒ ꯍꯜꯂꯛꯑꯒ ꯎꯔꯥꯎ ꯊꯔꯥꯎ ꯇꯧꯕꯤꯔꯤꯕꯗꯨꯕꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯇꯥꯅꯤꯡꯗꯦ ꯀꯥꯏꯅꯒ ꯅꯅꯥꯗꯨꯗ ꯂꯥꯎꯁꯤꯜꯂꯛꯀꯅꯤ ꯍꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯀꯅꯥꯅ ꯊꯣꯡꯅꯤꯅ ꯂꯩꯔꯤꯕꯅꯣ ꯍꯥ ꯑꯦ ꯑꯩꯁꯤꯕꯨ ꯏꯆꯦꯒꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯃꯤꯅꯥꯏꯔꯣ ꯆꯥꯅꯤꯡꯉꯒꯅ ꯊꯣꯡꯉꯒ ꯍꯦꯛ ꯆꯥꯎ ꯑꯩꯈꯣꯏꯗꯤ ꯁꯪꯖꯗ꯭ꯔꯦ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯍꯦ ꯇꯣꯡꯉꯝꯕꯤ ꯅꯪ ꯃꯗꯨꯗꯕꯨ ꯇꯧꯖꯒꯦꯅ ꯌꯨꯝꯁꯤꯗ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯠꯇꯦ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯌꯨꯝꯁꯤꯒꯤ ꯃꯕꯦꯝꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯈꯪꯕꯤꯔꯕ꯭ꯔꯣ ꯍꯥꯍꯥꯌꯨ ꯌꯨꯝꯁꯤꯒꯤ ꯃꯕꯦꯝꯃ ꯀꯥꯏꯅꯒꯁꯨ ꯍꯥꯏꯔꯤ ꯍꯣ ꯏꯕꯦꯝꯃ ꯅꯪꯅꯅꯦ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯗꯨꯒꯅꯦ ꯌꯨꯝꯁꯤꯒꯤ ꯃꯄꯨꯅ ꯑꯩ ꯈꯪꯉꯦꯗꯅ ꯀꯩꯒꯤꯅꯣ ꯏꯆꯦꯅ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯒ ꯂꯩꯔꯤꯁꯤꯕꯣ ꯑꯉꯥꯎꯕꯤꯗꯧꯅ ꯍꯦꯛ ꯇꯧꯔꯗꯅ ꯅꯣꯡꯃꯗ ꯏꯪꯅ ꯂꯩꯒꯦ ꯈꯟꯕꯁꯦ ꯁꯨꯡꯐꯪ ꯍꯦꯛ ꯐꯪꯗꯦ ꯑꯣ ꯌꯥꯝꯅ ꯏꯪꯕ ꯄꯥꯝꯃꯒꯅꯅꯦ ꯅꯄꯥꯝꯗ ꯆꯠꯄꯤꯈ꯭ꯔꯣ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯔꯣ ꯏꯪꯅ ꯆꯤꯛꯅ ꯀꯩꯀꯥꯟꯗꯒꯦ ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯀꯥꯏꯅꯅꯕ ꯁꯤꯜꯂꯒ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯕꯨ ꯑꯩꯅ ꯀꯥꯏꯅꯅꯕ ꯁꯤꯟꯈꯤꯕ꯭ꯔꯣ ꯏꯆꯦ ꯏꯆꯦꯒꯤ ꯅꯋꯣꯡꯗꯨꯅ ꯇꯥ ꯆꯥꯎꯕꯅ ꯏꯆꯦꯕꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯑꯃꯨꯛ ꯂꯧꯔꯤꯕ ꯃꯁꯤꯗ ꯏꯆꯦꯅ ꯏꯀꯥꯏꯕ ꯈꯪꯗꯗꯅ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯁꯤꯜꯂꯒ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤ ꯇꯣꯝꯕꯤꯗ ꯃꯁꯝ ꯐꯣꯏꯕ ꯍꯧꯔꯝꯃꯤ ꯇꯣꯝꯕꯤꯁꯨ ꯃꯈꯨꯠ ꯍꯟꯗꯨꯅ ꯃꯁꯝ ꯐꯣꯏꯗꯠꯅꯔꯝꯃꯤ ꯌꯨꯝꯊꯪꯅꯕ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯔꯤꯕ ꯑꯗꯨ ꯈꯥꯝꯗꯣꯛꯂꯝꯃꯤ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯟꯗꯅ ꯆꯥꯎꯕꯅ ꯅꯨꯄꯤ ꯑꯅꯤ ꯂꯣꯜꯂꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯆꯥꯎꯕ ꯊꯕꯛ ꯃꯐꯝꯗ ꯎꯪꯗꯨꯅ ꯐꯝꯂꯤ ꯄꯨꯀꯪꯅ ꯀꯩꯗꯧꯔꯦ ꯆꯥꯎꯕ ꯊꯕꯛꯀ ꯑꯃꯠꯇ ꯁꯨꯗꯕ ꯃꯈꯩ ꯎꯪꯗꯨꯅ ꯐꯝꯂꯤꯕꯗꯤ ꯏꯊꯧ ꯄꯨꯀꯪ ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯁꯥꯔꯦ ꯀꯔꯤ ꯅꯨꯡꯒꯤ ꯅꯨꯄꯤ ꯑꯅꯤ ꯊꯤꯖꯔꯨꯕꯅꯣ ꯍꯥꯏꯕꯗꯨ ꯌꯧꯔꯤ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯜꯂꯒ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯦ ꯍꯟꯗꯛꯀꯤ ꯑꯅꯧꯕꯗꯨꯁꯨ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ꯭ꯔꯣ ꯍꯥꯏꯁꯦ ꯃꯥꯕꯨꯗꯤ ꯇꯧꯗꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯃꯗꯨꯅ ꯁꯨꯝ ꯇꯧꯔꯕꯅꯤꯅ
ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯦ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯔꯤꯕꯁꯦ ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯏ ꯌꯨꯝꯗꯒ ꯑꯃꯠꯇ ꯂꯩꯅꯤꯡꯗꯦꯗ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯃꯒ ꯑꯃꯨꯛ ꯊꯤꯔꯒꯦꯔꯣ ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯂꯩꯅꯅꯕ ꯄꯦꯜꯂꯦ ꯄꯦꯜꯂꯦ ꯑꯩ ꯅꯨꯄꯤꯒ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯑꯩ ꯑꯝꯇ ꯄꯥꯝꯖꯗ꯭ꯔꯦ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨꯅꯦ ꯀꯥꯏꯅꯈ꯭ꯔꯁꯤꯔꯥꯅ ꯈꯜꯂꯕꯅꯤ ꯑꯗꯨꯗ ꯄꯥꯝꯃꯦꯅ ꯑꯃꯨꯛ ꯂꯧꯔꯨꯔꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯜꯂꯒ ꯅꯨꯡꯉꯥꯏꯇꯕꯒꯤ ꯈꯥꯡꯂꯤꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯤꯁꯨ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯅꯪ ꯅꯨꯄꯤ ꯋꯥꯔꯛꯄ ꯍꯩꯇꯦ ꯑꯗꯨꯅ ꯅꯪ ꯌꯥꯝ ꯋꯥꯈꯤꯅꯤ ꯏꯇꯥꯎ ꯅꯨꯄꯤꯁꯤꯕꯨ ꯅꯣꯏ ꯀꯃꯥꯏꯅ ꯋꯥꯔꯛꯅꯒꯦ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯩꯕꯨ ꯅꯨꯄꯤ ꯋꯥꯔꯛꯄ ꯍꯩꯇꯦ ꯍꯩꯇꯦ ꯍꯥꯏꯔꯤꯁꯤꯕꯨ ꯏꯇꯥꯎ ꯅꯨꯄꯤ ꯍꯥꯏꯕ ꯑꯉꯥꯡ ꯍꯥꯏꯕ ꯃꯈꯣꯏꯁꯤꯗꯤꯅꯦ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯎꯠꯄ ꯌꯥꯕ ꯅꯠꯇꯦ ꯏꯊꯛ ꯀꯥꯔꯛꯀꯗꯧꯔꯤꯕꯅꯤ ꯈꯔꯁꯨ ꯐꯨꯅꯤ ꯈꯔꯁꯨ ꯆꯩꯅꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯂꯨꯅ ꯇꯧꯕꯤꯅꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯨ ꯈꯔ ꯄꯤꯅꯤ ꯑꯗꯨ ꯅꯠꯇꯗꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯁꯨꯝ ꯌꯥꯔꯗꯤ ꯂꯝꯗꯝꯅꯔꯅꯤ ꯌꯥꯏ ꯌꯥꯏ ꯈꯪꯗꯅꯅꯤ ꯇꯧꯔꯤꯕꯁꯦ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯆꯨꯝꯗꯣꯏꯅꯤ ꯑꯩ ꯅꯣꯡꯃꯇ ꯅꯨꯄꯤ ꯐꯨꯗꯦ ꯅꯨꯄꯤꯁꯨ ꯐꯨꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯨꯗꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯕ ꯁꯤ ꯈꯛꯇꯅꯤ ꯑꯗꯣ ꯑꯩꯁꯨ ꯉꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯔ ꯋꯥꯔꯛꯄ ꯇꯥꯔꯦꯗꯅ ꯋꯥꯔꯛꯎ ꯋꯥꯔꯛꯎ ꯑꯩꯗꯤꯅꯦ ꯑꯩꯒꯤ ꯅꯨꯄꯤꯒꯁꯦ ꯂꯝꯍꯦꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯅ ꯑꯃꯨꯛ ꯑꯃꯨꯛ ꯁꯥꯟꯊꯕꯗ ꯃꯄꯥꯝ ꯍꯦꯛ ꯍꯦꯛ ꯌꯧꯔꯤꯕꯅꯤ ꯑꯗꯣ ꯏꯇꯥꯎ ꯐꯨꯔꯒ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯒ ꯑꯃꯨꯛ ꯍꯜꯂꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯏꯁ ꯅꯪ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇ ꯅꯨꯄꯤ ꯈꯤꯔꯦ ꯄꯥꯝꯗ꯭ꯔꯦ ꯀꯥꯏꯅꯒ ꯍꯥꯏꯔꯤꯗꯨꯕꯣ ꯏꯇꯥꯎ ꯅꯨꯄꯤꯅꯕꯨ ꯃꯄꯥꯝꯗ ꯂꯩꯕ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯣ ꯅꯨꯄꯤ ꯃꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯗꯤꯅꯦ ꯃꯄꯨꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯕꯁꯤꯅꯤ ꯍꯥꯏꯕ ꯏꯜꯂꯦ ꯂꯨꯅ ꯇꯧꯅꯤ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯑꯒꯅ ꯍꯦꯛꯇ ꯐꯨꯅꯤ ꯁꯤ ꯉꯥꯛꯇꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯎꯕꯁꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯍꯧꯏ ꯁꯈꯤꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯟꯖꯥꯡꯁꯤꯅ ꯉꯥꯁꯦ ꯃꯀꯣꯛꯀ ꯃꯃꯩꯒ ꯍꯥꯞꯄꯩꯁꯤꯅ ꯍꯦ ꯑꯉꯥꯡ ꯅꯪꯒꯤꯁꯦ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯅꯈꯨꯠ ꯆꯨꯞꯂꯨꯞꯂꯒ ꯆꯥꯕ ꯌꯥꯎꯔꯕꯗꯤ ꯃꯀꯣꯛꯀ ꯃꯃꯩꯒ ꯐꯥꯎꯕ ꯍꯥꯞꯄꯤꯔꯤꯕꯗꯣ ꯅꯔꯥꯏꯕꯛꯇꯣ ꯐꯔꯕꯅꯤ ꯍꯦ ꯆꯥꯕ ꯐꯖꯗꯕꯤ ꯅꯄꯥꯝꯗꯗꯤ ꯂꯥꯏꯔ ꯆꯨꯗꯅꯕ ꯑꯣꯏꯅ ꯍꯧꯔꯛꯄꯅꯤꯅ ꯁꯤꯒꯨꯝꯕ ꯉꯥ ꯆꯥꯛꯁꯦ ꯅꯃꯥ ꯅꯄꯥꯅ ꯑꯃꯠꯇ ꯄꯤꯖꯔꯛꯑꯝꯃꯣꯏꯅꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯗꯗꯤ ꯆꯥꯛꯆꯥ ꯏꯊꯛ ꯐꯖꯗꯕ ꯆꯥꯛꯆꯥ ꯇꯧꯔꯤꯅꯦ ꯍꯥ ꯆꯥꯛ ꯉꯥꯛꯇꯪ ꯆꯥꯕꯁꯤꯗ ꯅꯣꯏ ꯑꯅꯤ ꯀꯌꯥꯝ ꯉꯥꯡꯅꯈꯤꯒꯗꯧꯔꯤꯒꯦ ꯍꯥ ꯊꯕꯛꯅꯒ ꯋꯥꯅ ꯍꯜꯂꯛꯄꯁꯤꯗ ꯉꯁꯤꯅꯦ ꯅꯈꯣꯏ ꯑꯅꯤꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤꯀꯣ ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤꯅ ꯇꯧꯔꯤꯕꯁꯦ ꯉꯥꯡꯒꯤꯗꯤ ꯍꯥꯏꯗ꯭ꯔꯒ ꯌꯥꯔꯦ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣꯕ ꯀꯔꯤꯒꯤ ꯑꯩꯕꯨ ꯉꯥꯡꯗꯣꯏꯕ ꯅꯨꯄꯥ ꯅꯪꯅ ꯑꯩꯕꯨ ꯂꯧꯔꯤꯕꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯂꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯁꯦꯕꯥ ꯇꯧꯅꯅꯕ ꯂꯧꯔꯤꯕ꯭ꯔꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯊꯕꯛ ꯇꯧꯕ ꯆꯥꯛ ꯊꯣꯡꯕ ꯀꯣꯟ ꯐꯦꯡꯕ ꯋꯥꯏ ꯇꯩꯕ ꯃꯥꯅ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯆꯥꯕꯒ ꯆꯠꯄꯒ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒ ꯈꯠꯅꯕ ꯍꯧꯔꯗꯅ ꯅꯣꯏ ꯑꯅꯤ ꯀꯌꯥꯝ ꯉꯥꯡꯅꯈꯤꯒꯗꯧꯔꯤꯒꯦ ꯍꯥ ꯑꯩꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏ ꯑꯅꯤꯗ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯊꯣꯛꯏꯅ ꯉꯥꯡꯅꯔꯤꯅꯣ ꯉꯥꯡꯅꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯑꯉꯥꯡ ꯑꯈꯥ ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯝ ꯍꯥꯏꯗꯈꯩ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯒꯗꯧꯔꯤꯕ꯭ꯔꯣ ꯀꯩ ꯍꯥꯏꯗꯧꯔꯤꯒꯦ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯑꯍꯜ ꯑꯣꯏꯒꯦꯔꯥ ꯑꯆꯨꯝꯕ ꯍꯥꯏꯕꯗ ꯀꯅꯥꯅꯁꯨ ꯈꯨꯝꯕ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯀꯔꯤ ꯂꯥꯜꯂꯒꯦ ꯃꯁꯤ ꯑꯅꯤꯁꯦ ꯌꯥꯝ ꯉꯥꯡꯅꯩꯗ ꯅꯣꯏ ꯑꯩꯁꯦ ꯌꯥꯝꯅ ꯀꯤꯗꯕ꯭ꯔꯥ ꯍꯥ ꯉꯁꯤꯅꯦ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯗꯝ ꯗꯝ ꯁꯥꯟꯗꯔꯛꯀꯅꯤꯀꯣ ꯇꯥꯅꯤꯡꯗꯦ ꯅꯨꯄꯥ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤꯅ ꯇꯧꯔꯒꯕꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗꯕ ꯑꯗꯨꯒ ꯑꯩꯅ ꯀꯩꯅꯣꯝꯃ ꯍꯦꯛ ꯇꯧꯔꯒꯅ ꯉꯥꯡꯗꯣꯏꯒ ꯆꯩꯗꯣꯏꯒ ꯉꯥꯡꯅꯕ ꯌꯥꯝꯅ ꯌꯥꯗ꯭ꯔꯗꯤ ꯑꯗꯨꯗꯤ ꯐꯨꯕ ꯇꯥꯔꯦꯗꯅ ꯅꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯅ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯐꯨꯗꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯁꯈꯤ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯐꯝꯂꯤ ꯆꯥꯎꯕ ꯏꯃꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯉꯥꯡꯂꯤ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯁꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯄꯨꯡꯉꯥꯡꯗ ꯉꯥꯡ ꯀꯣꯛꯀ ꯉꯥꯎ ꯉꯥꯡꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯅꯪ ꯀꯔꯤ ꯍꯥꯏꯒꯦꯕ ꯑꯁꯤꯗ ꯈꯤꯟꯗꯅ ꯐꯝꯃꯤꯁꯦ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯃꯤꯅꯥꯏ ꯁꯥꯈꯩ ꯊꯕꯛ ꯁꯨꯕ ꯑꯩꯗꯤ ꯑꯩ ꯄꯥꯝꯕ ꯆꯠꯆꯈ꯭ꯔꯒꯦ ꯃꯇꯝꯗꯨꯗ ꯅꯪ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯟꯅꯗꯧꯅꯅꯦ ꯆꯥꯛꯊꯣꯡꯐꯧꯁꯨ ꯇꯧꯔꯒ ꯅꯪ ꯂꯩꯍꯧꯔꯣ ꯆꯠꯈ꯭ꯔꯣ ꯆꯠꯈ꯭ꯔꯣ ꯏꯇꯣꯝꯇ ꯋꯥꯏ ꯁꯪꯅ ꯂꯩꯖꯍꯧꯔꯒꯦ ꯂꯣꯏꯅ ꯆꯠꯄꯤꯈ꯭ꯔꯣ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯒ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯍꯧꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯇꯥꯅꯤꯡꯗꯦꯀꯣ ꯄꯥꯛ ꯄꯥꯛ ꯍꯦꯛ ꯊꯥꯔꯛꯀꯅꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯤ ꯐꯅ ꯐꯔꯝꯒꯨꯝ ꯇꯧꯕꯅꯤ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤꯅꯦ ꯀꯩꯅꯣꯝꯃ ꯁꯨꯝ ꯇꯧꯁꯤꯜꯂꯛꯑꯦ ꯍꯣ ꯀꯅꯥꯅ ꯁꯨꯝ ꯐꯔꯒ ꯂꯩꯗꯣꯏꯅꯣ ꯍꯧꯖꯤꯛ ꯃꯇꯝꯗꯅꯦ ꯐꯃꯜꯂꯕꯁꯨ ꯑꯄꯪꯕ ꯇꯥꯔꯦ ꯑꯗꯨꯅꯅꯦ ꯐꯠꯂꯔꯣꯏ ꯀꯅꯥꯝꯇꯅ ꯉꯝꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯍꯣ ꯏꯃꯨꯡꯗꯨꯗ ꯀꯩꯗꯧꯔꯤꯒꯦ ꯍꯥ
Ngasai dum suru kari huran chak chabu chari banu khangde ne. Thoro wari khara sanase. Kainu iche. Itai inaw nga haktang wari sabasibu onthokna yetkre. Kalak pra karino. Ho ibe ma. Nupa do nangi khaknate. Khara su thadoro. Aisu magi nupini. Mangonda haigadaba sagadaba wari yamna lay. Noy ani sibu kai. Unaba sukya yadrisibu ha. Kanana kamaina yadorige. Ha. Aina atopa nupa amada yum palambasu. Nang nupa do ko harauna lemino yagadro. Eh. Nupa ga nupi ga manabro. Ha. Manaba yabra ba. Kaigi manadani. Nupi sumini. Aikhoigi thamoidasu khamban manungsiba kalakpa saungning khudingmak loina phawi. Masi pumbase. Nang na sana thoknanaba sinjaba natro. Nang na wakhal tamandabadagi oikhiba ngaktani. Nupi ama oiraga nupi oibagi lichat ningthina chalamlabadi. Masigumba oihaningdabasing ase kaisu oiramloi. Ho tainaro. Hojikti phalaktraba matam asida aingonda loina tainaro. Yare nupi. Hojikti khudingma haukre. Haukiba pumba kauthoknaduna. Nanaw nupi asiga ningthinana nuksi chanana leminaro kadorake. Ngamoi. Aidi ngamoi. Nupa munba. Migi chakluk lakpi maga nuksinabadi ne punsida ngamoi. Tombiya nangdi. Ainadi maga nuksinana leiba pamlomgani khanbro. Aine hina maga nuksinaba pamde. Maga punna leminabasu pamde. Aduna nupa aikoi ani ipamda leirurasi. Nakoi anina noigi apamba hairabanina aisu haigeda. Ai nakoi anina adumaina sum tawgadaba oiradi. Noi aniga punna leminaba pamtre. Aisu kadaida numo chatlaga itomda hingjarurage. Masi pumbase masigi migi nupa pambisina thokhaliba ngaktani. Nang hojikti nungairaba natro. Nangonda natro. Hojikta aigi nupana nangna thokhanba ngaktani na haikibado. Tabi haudraba. Kari aigi nupa kainaka. He nangna chinduda thajlaura ha. Thaurlauni. Ngamniba hairadi thaurlau. Nangdum thagila. Makoi anido amuk phunaraklami. Chawbana khamdoklabasu khamba yade. Phare. Nakoi anina aina ngangba haiba amata tadrabanina ne. Noi ani su ngasidagi hatoknagera phunagera. Noina apamado tawraga lehor. Aisu chale. Amuk ane yumsida haloi. Iche phunase hairasu kona phunase. Nupa si jakreba. Amta khamhauseba. Ha. Aduna pharadra. Pharani iche amuk ne. Sibanaba thoina khalune. Natragana nupi atombi ama pusala ena khalo. Kananu mangjadoise. Aikhoi ni khakta natro. Aduna amta khamhauseba. Nupa ngaikho base. Ngaikho hairaga. Karigino. Nakoi anina aigi itung amu inaraise. Noisu noigi thokpa lehor. Aisu ne aigi thokpa leijakrage. Nupa aikhoi amu hana khatnararoi. Ngasidagi nungsi chanana leiminarageba. Inauna haribase asengbani. Aikhoi ngasidagi hanagumna tawraroi. Harauna nungsinana punna leiminarage. Laoba yumda chalaseba. Nakhoina hariba wado ai thajade. Thajabasu sukam ngamoi. Nupa asengbani. Aikhoi bo amuktadi thajabiyo. Inaw aikhoi anigine haibada. Nang natana kanabu leiribage. Aikhoi bu thadoktuna chatki khanbiriba karigin. Aikhoi bu thadoktuna chatpikhinu. Aikhoi lale haiba. Asengbani ichena haribase. Ngasidagidine iche aikhoi ani pokminaba ichil inawgumna nungsinana leiminazarage. Phare. Nakhoi anina asumna wakhal taragabu. Aina karigi nakhoi ani thadoktuna chatlugani. Ngasidagine aikhoi punna nungaina leiminarasiko. Asumna numit asidagi Sakhi amadi tombisu wakhal taraktuna hojikti makhoigi imung adu yamna nungaina ingna chikna leikhirammi.